school ki final exam tharani haye tu mamangda form fill up tonaba fee puro haye exam kuidre haibanina larik tu kanna hotno isa sidi paisa gidi kemta khalunu imana nangnaba pigani paisa dubu kayani haibage aduga kam kan puro hariba ima 2500 ne date 25 December ki mamangda piyo haye hoi fare aina nangnaba adum pige nang larik tu kanna padaba yadabani ko handakte mikok thongdaba yadabani cha sidi hoi ima adudi ai pi hong kuige changlo aduga chara wan thaklo ima isagi form fill up paisa do piba nangnaba ai figi paisa singdo khumjalukige mapana aroiba mikupta mama nang isagi ningbase kaihalakkanu ko haina sinarambani ai madugi wado ngakna chatkani nang halaklaba ngaiko nama thabak tawrimi aigi wari ama sanakise as kaino pabong mina wara kansida ko nang bongarang school satpro nama nabadandi school da lakte harisidi kai dinu pabong chatli madi laksu laktana oi jabangang nuko angang nang adadi hayo ahan ba peretta karambo oja changi ngarang yari da babong ayukta chaba yensang phawba kawriba ingonda kadai ngarang changwa sajudi ngarang na kawkhreda tawnu aina haribase nangu phanangai ni mapana machada haiba bu phatanangai haiba hungnabrane masi angangsi ngamgom ta dini yari babong ayam ware changlage ba babong se macha ingonda bu yeknaba dawna wahang hangine kai heraklage ai ngai school charpa na mara hangine ne khallabani masi thokne se madugi minai macha duga wari sana khibane ima exam su koi sak treduna form fill up ki pesa pro oyawe lawro hayeng chetpada he bina thokla ula imungdagi wa haine si kai leire iche aduk yamna phengbiri dibo imungdamta changlakho tapna wa haine se aigi chane school ka jadraga nangi lamja sara machaduna haipaga sadana moi bachauda pau katamli se karikino iche madi tolendu school da udabduda chumna lakte haijabo oiramganiye yare nagun khange moi pabungdagi paisa lo thuppa yanaba aikhoi tolengi maramda hanjin tabli natro iche adumna lana lobinu aigi phangliba paisa sina ai adum chirumneba konajari moi taidagi ai paisa loge haina chu khankiba leiti yare nagun khange chatle mapa nangbu taba ngambiribo nangna manung matam chana lekhidabana ngasidi imai chabu mina tathina ngambire karamba numitano aikhoigi nungaiba haibado lakadaba ima aidi bachona hangbuda chumna harubani ima bu sumaina kapangani khaludre yare se ichana moigi fanaba haibada moina phattana khalido khange khanjani kanade ai nane thaurani do amukta unarukhige nang leiramuko hoi ima chaluro nganala wai thanta leibse nungaiteba ngasidi daw kasi adu mandida madugi lamsa masadana ai matpumbase tugare poni yamuk sidida game se haktang sanaraga lagaw ko thiru khige first blood ine figi paisa dubu lobo yaratro yadrine he bema sadagi ahal ama leitaba yaudana paisa do khomjin ba farak taren he sora loidre phodi yagada mande bema adudi kamdawni ibungogi exam thaba nangnaba form fill up taw hairakpa adunani aina prop cheraklibase nang fanaba kai no sillo ine se upai leimandadana tawbani nang saunu ko saude daine kainena saudoino miobegi punsise ama hek nungai ama hek waba masidi punsigi machatni masidabu saurudana karibu kanani chummi bema adudi ne numisisu changkhre ai amang chatnaba tawrage ko kamdawni tawrisidi aibo ibungogi paisasi kanadagi noina hangdawrisibo amadamak hang amadamak laite tai hairaida kanada hanglaga thokani selside
But